आकाशवाणी इम्फाल मोइरांगथेम इबेहाइबिना पाउ पाजरी हंदक नोइडादा पांगथोकिबा वर्ल्ड बॉक्सिंग कप नुपागी किलोग्राम 50 की कांगलुपता लुपागी तकमान फंगलक्रबा एम जादुमनी सिंह ngasi राज्यपाल अजय कुमार भलाना तरामना ओखरे राज्यपाल गो उनबा अदुदा जादुमनीना हाई लाकदौरिबा एशियन गेम्स अमदी कॉमनवेल्थ गेम्स दा सरुक यानबगी दमक अकनबा मवंगदा ट्रेनिंग चथबा हौरे उनबा अदुदा एसपी स्पोर्ट्स लाइसेंस सरिता सरुक याखी मणिपुर संगाई फेस्टिवल लिसिंग अनि कुनमंगागी ngasi mangani chanba numita tongan tongan ba nat ke oiba thorong kya pangthokani festival asigi maru oiba thorom pangthokpham oiba hapta kangjebungda tongan tongan ba raija singdagi lakpa miyoi singi stall sing yauna pochai yonba amadi chana thaknabagi stall kya phamli mafam asida ngasi tangkul folk song kitlam amadi moirang chai pangthokani haina thorang tauri Baiga Chandra Open Air Theatre dana Paumai traditional dance khunung isai Koireng traditional dance, Kom traditional dance na singba jagoi isegi thorong kya pangthokani. Amorom the festival asigi saruk amo oina Manipur State Film Development Society auditorium da ngasisu tongan ba cinema sing utkani masida su natana cinema sing nainabagi thorom su pangthokani. Loinana Ibehaibi ma sumang lila sanglen da su sumang lila ani utkani hairi. Amorom da sangai festival pangthokpa tarabadi aikhoisu isagi yumda halanbiro haina ngarang changchin khiba khongjang da mahiroi amabu security force na phu chai khiba yaningde maduda chenaba security force singi mathak ta thabok lokat pi haiduna ngasi CC higher secondary school gi mahiroi singna rajapal da memorandum ama pisin kre memorandum pisin ba lakpada security force ke kangboga mahiroi singi marakta ungnaba khara thoki aso apan gi paudi leite Directorate of Environment and Climate Change gi Media Resource Center sinduna Manipur da climate change reporting gi matang da interaction program amang asi porompat leiba Directorate asida pangthokre taruk suba media fellowship program gi mari suba mipam asida Rajya gi Directorate of Health Services gi Joint Director Dr. Y Premchandrana wangang bada hai haujik Rajya asida malaria nabagi chang hantarakle adumoinamak dengue nabagi chang di hengalakli makna hai Manipur da maru oina ningthamtha da nungsit phataba sitpagi chang heli masina maram oiraga asma amadi lungs ki laina sing yamna nahalle Dr. Premchandrana makhata na hai sakolakpagi namada iram nala sing ningthina leiraktaba asina maram oiraga dengue puba kang singi masa kokpham ohenbada chawna mateng pangli thoram aduda Directorate asigi Director Dr. T. Brajakumar Development Dr. N. Sanamsa Mitai Amadi Media Fellowship Saruk Yaki Sardar at 150 Patayatra Numit Unity March ngasi Kaksingi DC Office Complex dagi Rajya Sabha gi MP Lesemba Sana Jawna hodokre Kaksing Jila gi Organizing Committee of Sardar at 150 Patyatra Unity March Lising Ani Kunmangana Sinduna Pangtoki Bathoram Aduda Kaksing Jila gi Deputy Commissioner Rohit Anand SP Priyadarshini Laistam Amadi Mera Yuba Bharat Manipur State Director L Marjit Kumar Singh Charuk Yaki Sangvidan Divas Hayeng Imphal gi Palace Compound laiba MSFDS ki auditorium da pangthok lagani thoram asida Rajapal Ajay Kumar Balana Charuk Yagani Marak asida Rajya Sarkar gi Shiksha Vibhag ki makhada lairiba ZEO singna hayeng Constitution Day palan thoram pangthokna hukum thokre Education S ki Director na thokpa cherol amad hai Education S ki makhada Manipur da lairiba school khuding mukta hayeng Constitution Day paksan na pangthokadabani aduga jila khuding makki ZEO singi makhada lairiba school singna thoram pangthokpagi photo natraga video sing lakiba sagol sen numit phawbada Directorate pisilakadabani hairi Pradhanmantri Narendra Modi ngasi Uttar Pradesh ki Ajodhya da leiba Ram Janmabhoomi Mandir da thumkhre mafam aduda Sri Modi na laisang adu sabu loisinbagi pangthokpa thoram da charuk yagani Sri Modi na Mata Annapurna Mandir amadi Ram Lala Garbha Graha da chatuna lai khurumgani tungda Guru Tegh Bahadur ji gi 350 suba Shahidi Divas ki akhannaba thoram da yaunaba Pradhanmantri ngasi numidang wairang Kurukshetra da chatkani Miyamna ikai khunariba Kuru asigi 350 suba Shahidi Divas ka mari lenana Sri Modi na akhannaba sel mayek amasung ningsing stamp puthokani Kendra Sarkar na Guru Tegh Bahadur gi 350 suba Shahidi Divas asi sahi amasumna pangthokli khongchat aduda Pradhanmantri na Bhagavan Krishna gi senglaba moibung adubu ikai khumnabu oina saba Pancha Jaina Building Sangagani tungda numidangda Sri Modi na Burma Sarovar darshan tawgani amasung puja katkani pauloi jare